Regional Institute of Medical Sciences RIMS Imphal gi Director Oiriba Professor G Sunil Kumar gi mayumda sakhangdabo singna grenade ama langchilam le hairi thodo singra numidang pung nipan makhairom taba duwaida thokibani Imphal East ki manung chanba Brahmapur Guru Aribam lekai da leiba Director asigi yumda langchilamba bo madu ngasi ayuk pung 3 lom tarakpa matamda khanglakibani hairi mafam aduda Porompat Police ki kangbu man laktuna yengshin khibga lonena pokhai haudraba bo madu asoyam yaudana loktoki hairi Lorena Imphal East ki manung channel leiba Nomajing Chengi mafam amada bo madu pokhai han ki hairi Maitai singna chatliba April tha asida thangjing ching ka gani haina khanariba asi kukijo furupka Central Lengaka political gi oiba settlement ama proctri fauba tobigenu haina kuki gi tungan ba loop singi apun bachirol amana thangalakli KIC Chuchampur KCA Chuchampur KKL General Headquarter KSO Chuchampur KWU Chuchampur amadi KWOHR General Headquarter gi President Singna khuyek piduna tholokhiba apunba Kirol tugi matung ina Manipur gi Maitai Furumna Thangjing Ching Kaduna Lai Khurumna Basem Saribasi Irang Asina Khaidokhiba Buffer Zone asi Phongna Singna Bani India gi Constitution ni makhada Kukijo Furum ki political settlement ama lakri fauba Kukijo na konba lamda sigumba thawong sing asi tathabiganu karigumba Buffer Zone bu thugaiduna changselak madu Kukijo community da Phongna singna bani haina lawgani haina su chirol asina makha tarakri hiram masida Central Lengakna Furup anigi marakta nunganedaba thoktanaba section thorang packet piu haina su mailene basingi puning chingselakli Nisha oina sisinaba yaba hidak mahi bottle chama tramanga puramba mioi ani police na phagat pangamle hari mioi ani dudi singjamai wangma torban khetri lekai dagi Rahul Khetriya chahi kulumdoi amasung kapwalam daibong lekai dagi thokchom angamba sing chahi kunmari ni mioi ani sina codeine phosphate and tripolidine ICL syrup to Surex TR 100 ml hariba hidak mahi bottle asi chama tramanga rom puduna nangthabal kunja mayale kaida talam khivani hari mokoi ani bu police farama matungda makhata bathau thanaba miyeng changba haure hari Security force na tungan mafam singda thiba humbagi thabak thabada khusukhulai kya fangba ngamkhri hari Police ki pauna hai kaching district ki manung chanba arong nong maikhong police station na konba tok puching moirang khom hill range ta thi bahum gi thabakta tungan ba khusukhula ke phangmangam ki hari madugi manungda SMG carbine ani 303 rifle ama single barrel gun ama double barrel gun ani 7.62 gi semdok laba sniper rifle ama 9 mm gi semdok laba pistol ama IT1 mm gi mortar shell ahum kg mari rom lumba IED ani 12 bore cartridge ahum yauna tongan ba kusukula kya fangba ngamkhri haire amaromda Imphal West district ki manung chanba lamsang police station na konba mayang langjing tamang amadi mana engkhol area da thiba humbui thabada 7.62 mm gi SLR ama double barrel defective gun ama air gun ama single barrel gun ani yauna tongan ba kusukula kya fangmangam ki haire thawal district ki manung chanba nongpok sekmai PS na konba chandrakhongi tongan mafam ani saramba illegal bunker singsu security force kamuna ngarang thugai khre hanasu pawsana makhatari Manipur ki tongan ba chingna mafam singda security force kamuna thiba humba amadi area domination thabak lepalitana chathari police ki pauna hai national highway number 2 Imphal Dimapur lambida malpuba gari chahum ga yakhai mari amadi national highway number 37 Imphal Jiribam lambida malpuba gari chani yakhai humdoi security ki conversation thang marakta Imphal yohon lakhre haide nakalama mamda tongan mafam chama ga trama thoida checkpoint handoktuna achat awong sing check tawi thabaksu lepalitana chathari haide Manipur ki tongan ba chingna mafam singda security force kangmuna thi